ngasisu ayuk pung manga dagi pung mapan fauba Imphal West Imphal East ta curfew komthokki ayu angan badagi katel kanaki oil pump kaya da miyamna thau launa na ba queue lepnaki Irangi khudong chab lauraga potchegi mamal hena yondana ba People's Action for National Democratic Movement pandamna akan bawa fam thamlakle Moirang amadi thangage MLA anina Churachandpur dagi puthorakiba miyamgi leifam chafam pikhrei kaya amana mayumda halankhrei amadi irang nemthalakre harabasu mayumda chak chaba nangdana lanjenna khiba miyoi kaya awaba chaitheng kawba ngamdana lehauri Kunumjari IS News ki Manipuri pau miyang tabiri bupumna makputaram nokjari COVID-19 dagi ngakthokna bakotoina hambiyo hand sanitizer siznabiyo mask upiyo phitaruke distance thambiyo yaribema ke vaccine dosuna kapthokpiyo jackson mana pumna maki yai phabani housing mapung oiba pau pizari ngarang ayupung ahum curfew komthokraba matung ngasisu ayuk pung manga dagi pung mapan fauba Imphal West amasung Imphal East ta lengakna curfew komthokki ngasi curfew pung mari komthorakpaga loinena ngarang dagi ngasi ne hena khwairamban kaithelda ayuk angan badagi hauna kaithel kanakhi Imphal manung da leba oil pump kaya da miyamna thau longna ba ayuk angan badagi hauna oil pump singda queue lepnakhi Churachandpur district ta su ayuk pung taruk dagi pung 13 fauba pung manga curfew komthokki Thobal district ki oina ngasi ayuk pung taruk dagi tara fauba pung mari curfew komthokki Jiribam district ki oina su ayuk pung manga dagi nungthil pung amma fauba pung nipal curfew komthokki Irangi khudong chaba lauraga potchegi mamal henna yolamba dukan sing pandamgi volunteers singna surprise check tawkhrei makhatana mamal henna yolamba thengnarabadi ain yoiba mateng lauduna action lokhatkani haina People's Action for National Democratic Movement pandamna akan mawa fam thamlakle ngasi Imphal gi thangal kaithel amadi pauna kaithel gi masjid lambi da laiba dukan singda surprise check tawki hariba drive aduda nongmagi changdraba yadraba potlam singi mamal kai hena wangna yolamba thengnakhi hairi drive aduda mamal hena yolamba dukan singna pot laikhiba miyoi singda ahenba mamal amukhana handok hanki Manipur ki asigumba jiriba tanfam asida Food Safety Department asu chang naina drive chathaba mathau tai amadi chapchana mathau pangthok piu asigumba matam asida miyamgi sel phongna lut tawriba singasi khudakta lepkadabani pandamgi volunteers singna makhata na drive chathaki gani masida Food Safety Department amadi police nasu mateng pangbiu leibang miyamna waraba tanja asida miyamgi lanthum lut tawge khanbiganu aikoi punna awaba taraba sing mateng pangminasi haina pandamgi IPR Secretary Nila Desert Singh Supamna ngasi thopa zero lamana hairi Anil lamadi Ganesh amna dukan lamadi magi dukan si akoi hana yolama mamandagi loine hen na yole na koi pauta badagi akoi juji pandam gi mai dagi sanjaliba akoi miyam da ji asiong na wana raba Kangluk ani gi landa irang da misi mina yung kai mai sakna potna lantum mangna asiong wana ri ka sida makoina Asyum lo betul do awara sibu festival ini kontrol kan sudah mau pergi profit tani hai wo kalon si masih ada kan tu nak pergi pandai lagi bagi lagi asyum lo mai pergi port mau mana yang bayar we hai dah pergi bayar masih sedikit jauh ni masih dah mau pergi kalau ani lama di ganes kalau sesuatu we mau mana yang mau bahas lagi pergi tu kalau sibu macam mana we kong di jalan tu dah mari lain apa department ki pergi police department ki senau sungna we makata we selo kat pinang kita mesti pergi kata apa proses Lal nangduna Churachandpur da panduna lairubadagi ngarang Moirang College da thunglakhiba miyoi singbu Moirang Kendra gi MLA
थोंगाम शांति अमदे थांगा केंद्र के एमएलए टी रोबिंद्रो अनिना मोइरांग कॉलेज दा लाइफम चाफम पीख्रे मयुम मयुमदा हनखीगदब सिंगिसु थौरांग पाइखटख्रे मोइरांग केंद्र के एमएलए टी एस शांतिना आईएस न्यूज दा हाई ngasi चुराचानपुर दा पंदुना लेरंबा मोइरांग दगी यावना मियोय कया साफगदब मफमदा पुथोकपा ngamlakpa asina maram oiraga lakleba nimit kharani asida manipur da soidana hanagumna nungsi sanaba adu hanjillaklagani haibagi thajaba leire Now she did Tiro Bidoga Ibanina, a goy, Sidagi Molang, the Pubani. As I quit Molang, the Lloyd Ibanina, Tadan Jirai over the gate, Akoi Aduna Punna, Ibaniman Sataga, Tadan Jirai over the gate, Badu, Molang, the Hamangasai, Pasta, Gariama Pura, Tadarame, Gariamas the Salise Moygan, said, Nasai Sama could be Tadarame. Adagi, Topa Garimiam say, mixed over the number, but got a problem la, a quay a little rega, indoor study a Mopu rega, indoor study of the Yamo, Bishop district oila bel sida laiba kambu se akoi khando kanda akoi moirangi thangi adai kumbi gi wangnu gi ningthogong gi bisempur gi loidama khando ga akoi pujarakani adu la hojik ai khoina miyam da tabjaningi bedi ngasi sungai tawdana akoi yam singna mafam dagi yumta soyagam jawdana akoi silina myam se matha budak puthokpa horabani dana soidam ke akoi barta nungsi daba amade akoi marta kalango misunderstanding amade kalango ba akoi landaba lalana labjing ke khamna miyo kragi tonga dagi akoi marta thokiba dungai to thodok to soidam ki shanti por phangamani habi thajabdo ngasi ge koina uchchariba miyam na pangbiriba amade government na tawbiriba ade akoi honorable chief minister na abadi central army na lawriba thongdang je uragadi soidam ki shanti raksa se manipur da yam atu matamda laani habi wakalomdo ayoda leijeri थांगा केंद्र के एमएलए टी रोबिंद्रोना पंदुना लेरंबा मियाम असो एंगम यावदना पुथोरकपदा मतेंग पांखिबा सीएसओ अमदि सिक्योरिटी पर्सनल सिंगी मफमदा थागतपा फोंगतोपगा लोइनना कांगलुप अदिगी मरकता थोकिबे इरांगना मरम ओइरगा मयुम मकै मैना तुमना चाख्रब सिंगी दमक अथुबा मतमदा थबक पाइखननबा होटनरगनी हाइखी कनागुम्बा खरगी थौचिर ओबि याय अदुखोगी मरकता उखनदना लेदना थोनिंगदा अनवांटेड स्नेक खाली थोखरे अदुबु चोचामपुद मिदि सिमा चट्रुमु पंदल लेरमबदो नांगी प्रीमियम प्रजाना वादन लेरमबदो असिसे स्टेट गवर्नमेंट अमदि गवर्नमेंट की कोगी सिक्योरिटी फोर्सिंग कानदागा सीएसओ सिंग कोगी कांटेक्ट लेरमबसिना खरंग असि 525 चोचामने पुथोरे सेजे यामबा संति कोई चटलकांदा हाइबो पुथोरे बंगसागी कोगी स्टैंडर्ड मियाम हाइतारे अदे खुमल पार्टी कोई कनदा इंडोर्समेंट में पूरा का मेडिकल की स्कैनिंग कर कांदा बिशेंपुर डिस्ट्रिक्ट की यावरिबा मरांगी सिना यावरिबा इंथों यावरिबा आई थांग के यावरिबा की यावरिबा सिंग से सिना हम संति बारी से पूरा कांदा मरांग कॉलेज से स्टाफ कोई पथा लगा मखा ताबा मकोई की युम कई ना युम से खनी अदुगा युम कई लेतबा आदा चोचामपुदा मसिगी अनवाटेड से यावखबा युम कई चाखबा लन टू मांग खबा लेबु सिंग सिना गवर्नमेंट की कई स्कीम पाइखलकनी अदुगा अनोसंतिना चोपा दाइते लोबि कन मरांग कॉलेज हांगा थमिसे सेसे मतम खा लेगा दुगी कोई ताना रेनी अदुना सिगिदमक आदैद वाना लेबे पाइ चासिना म्याम से पुरा कन सि म्याम दा वाबा खा कोन बसे सिगिदमक गानि कु म्याम प्रजा म्याम सिविल सोसाइटी की ऑर्गेनाइजेशन म्याम अदगी सिक्योरिटी फोर्सेस ऑफ स्टेट एंड सेंट्रल गवर्नमेंट म्याम पुना पुया थरप यूनियन होम मिनिस्टर अमित शाह यावना स्टेट असकी चीफ मिनिस्टर एन बिरेन अमदि सिक्योरिटी एडवाइजर गवर्नमेंट ऑफ मणिपुर कुलदीप सिंहना मणिपुर हौजिक इरांग नेमथरक्तुना महौसागी फिबमदा तमना तमना हंजिल्लकले हारबसु कांगलुप अनिगी मरक्ता थोकिबे इरांगना मरम ओइरगा मणिपुर की तोंगान तोंगानबा मफमदा हांगबा रिलीफ कैम्प सिंगदा हौजिक संगजफम लौरिबा मियामना अवाबा खुदोंग चादबा कया मायोकनरी थोखरिबे थकदोक अदु कावबा ngamdana ningamdana lehoba yauri relief camp amada sangjafam lawduna leiriba handak thokiba irang adubo hakthengna na thengna hoba ahal kayana is news da pendaba wafam kaya phongdorakhi kunjapong kendra gi tongan tongan ba mafam taramanga da hangba relief camp singda kanglok ki irang da awa anna tarba sing sangjafam lawduna leiri kunjapong kendra gi mla ts lokeshwar gi kunjapon da lebe yum da hangba relief camp da langthabal mantri khongi miyamna pirakpa yamlaba chana thaknaba firol amadi atai potlam kaya mateng pangkhre hariba camp aduda leiramba pukhaw terapudagi chandam isan kaubi amana is news da phongdorakpagi matung ina khangawdana thoklakiba irang aduna maram oiraga imung manung punna chak chage tawrambadagi chaba nangdana yum thadoklamlaga chelakhi haina paudamki irang nemthakrabasu khulgi naha kaya yauna nupa oibasingna khul ngakhauraga nupi singna tekta kaidana camp asida leiri lenga ki maikai dagi su ahen mamateng pangbirakani haibagi thajabasu ichanna phongdorakle
ꯌꯥꯎꯔꯛꯏ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯅꯤꯐꯨꯅꯤ ꯁꯨꯕꯁꯨ ꯌꯥꯎꯏ ꯃꯤꯔꯣꯟꯕꯁꯨ ꯌꯥꯎꯏ ꯀꯌꯥ ꯑꯃ ꯌꯥꯎꯏ ꯑꯗꯨ ꯃꯃꯥꯁꯤꯡꯁꯦ ꯌꯥꯝ ꯋꯥꯅ ꯑꯗꯨꯝ ꯈꯥꯡꯉꯒꯁꯨ ꯁꯤꯁꯦ ꯀꯩꯅꯣꯅꯤꯀꯣꯅ ꯑꯗꯨꯝ ꯃꯥꯁꯨ ꯋꯥꯅ ꯈꯥꯡꯉꯦ ꯑꯉꯥꯡꯒꯁꯨ ꯌꯥꯝ ꯀꯞꯄꯤ ꯑꯗꯩ ꯑꯉꯥꯡ ꯑꯅꯥꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯒꯤ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯤꯗꯅꯤ ꯌꯥꯗꯕ ꯗꯥꯛꯇꯔꯗ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕꯁꯨ ꯌꯥꯎꯏ ꯁꯒꯣꯜꯕꯟꯒꯤ ꯗꯤꯞ ꯌꯥꯗꯅ ꯂꯩꯕ ꯏꯅꯥꯎꯅꯨꯄꯥ ꯑꯃꯁꯨ ꯌꯥꯎꯕꯅꯦ ꯑꯗꯨꯝ ꯃꯣꯏꯁꯦ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕꯁꯨ ꯅꯠꯇꯦ ꯍꯦꯟꯅꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯨꯕꯨ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯉꯛꯀꯗ꯭ꯔꯥꯗꯤ ꯑꯁꯥ ꯊꯝꯃꯤ. The Protection and Preservation Committee Manipur PPCM gi advisor singi oiba mifam pangthoktuna hauji kanglop ani ki marakta thoklakliba thodok thokriba asi waroisin ama puraknaba honakre mifam aduda PPCM gi advisor ima longjam mem chaubi ima lorembam nganbi ima wai leirik leima amadi ima maibam purnima si leimana saruk yaki PPCM gi advisor ima longjam mem chaubina paumi singda phongdokibada punna nungsi janana leminaramba kanglup masel gi marakta khanghaudana asi ana yauhanba amadi yummai thakiba asi athubada jing amadi tamgi ima sing amadi CSO sing yauraga lengakna committee ama semduna phaminaduna thigatlaga warisinama puraknaba hotnagadabani haiki nakal ani nona natil na over nakal ani nona pina daga dagi samla badagi isi na ani mo thongla pache ama oira akoina ani mo pende haidagi makoina kai ba wakan gara kada ho da badagi makoina thulei ba poche masi hojiti leibak sida tangdu leita da ma kunchida khwaidagi thamoi changnya oiba oire adubu kanana kanida sohibado haibase koi legakna thijaba thoi legakna koina pende anu legakna committee ma akoi imagine amadi manipurda leiba civil organization payam sigal koidana legakna chelaga koi mayam sigal punna wadois leba tabna ge da akoi chen chana leire Paugi mifam aduda Kangla Maigi President Ima Loremam Nganbina Fongdorakibada Ima Singna ngasi phamliba mifam asi thokiba tokdok adu amahana thoktanaba punna nungsi sanana leramba Kanglop Masel ki marakta asoibe kaya leirabasu phathaviro asi ana thokiba amadi awaba tarabasing adugi damak aikhoi isorda khuramsi ingna sikna leiba lamdam ama oina aikhoi punna irang asi loisinaba hotnasi Ima Singna hairiba asi miyamna tabiyu haiki nungai da balai da su khatan pungning phada hongda mi kupta kasigi imalai ba phale pa mani puda aduki mati boy aduna ima sing na nasi phabai ba mi phamse isha sing se amatani sahili sang sina jimi dalai ba ching dalai ba tam dalai ba sai su amatana komachani na le na rapado hana thokki batu tokse amu hana kanai pa mani pusida thokkana ba ima sing mari pusarkar ga adudagi singi tamgi imama yam unchala kanda isha china mama china haibachi wakhan kaya ama chawning balera mabasu nuai tabalera mabasu ekhoi gi penda bana usi galak mai thai haidana imalai baksida aduki mati kwana nama khonara pasya e baizara imam marina kuthap talepiro nasinna naw nohoi khata sainaba amuhana thoktaba aduna singdalai bai masing manipur sarkar aduga lamdam sida kunda leitani ba punama amatta hoina tangdu leitana akoi da mangje banatra kara gumba mito milan sana mangje ga domonate sida mama kan pokumasane na singda tamda lei ba sehi risang sita nungsi sana na lei ba sumai na lei rasi mai anima asaw ko kaya phadabiraga lepiro imasina Paugi mifam aduda Ima wai leirik lemana fongdorakibada makhataraduna Kanglopki irangna maram oiraga lamdam asigi miyamna awa ana taringai jairak asida karbarwala singna potki mamal tangna yoliba asi lengakna mityeng sangpham thoi karigumbada Ima singna CSO amadi miyamga loinana godown singda check tawduna leiramba potlam sing adu miyamda yenthoklabadi madugi daita lengakna pugadabani numit taret ni rom asida nomagi changdraba yadraba potlam sing phangdaba habisi yaningde haiki lamda sa iba yum kai sing lan thum sing
aduga tamgi maikei da saiba yung kai sing lan thum sing punamak ase mangjeri basi kanano ina haiba taragadi manipur imagi lan aduni mangjeri base aikhoi punamaki mangjabani masi amu ana tawroida ba amasung tawhaida ba thabak ne haiba wapam du ayangna thamjari aduga loinana ngasi phawada aikhoi na khangi madudi aikhoi na khanjai pangjaragasu aikhoi na khanjai madudi huji lairiba yum singjida mai saba mafam sida amu hanna changchan ba haibadudi hujiki khudaki oina di madu oithokpa yaba wafam amu oiroi irang nemthadri ngaida aikhoi gi shanti amu poraktana aigi aramana karino magi aramana karino aina khara handokpa mana khara handokpa haiba wafam asi thamdri ngaida yum da hanjan ba haibadu madi madu oithokpa wafam amu oiroi aduga loinana aikhoi gi aranba miyoi singse ka hena animak nakal animak lalagasu nakal animak chumagasu ka hena laliba kanana hana haurai kanana laliba no haibase tang taba ama khangaga madu hana takthokpa madu hana chumthokpa haibasima sarkar gi khwaidagi tangai phadana tawdaba yadarba mathau amani masi tawganjaningi Manipur da thokiba iranga mari linana Manipur Legislative Assembly Hill Areas Committee Chairman Dinganglong Gangmaina Supreme Court ta thakiba petition adugi matang dangarang Supreme Court ta hearing jathakrai Supreme Court ki lawyer ahantem rahena ngarang Supreme Court ta thamkiba warol da petition adu nakal ama khaki oiba petition ni case ase nakal ama khakta da chalam gadabani adubu matam chana thingmangam hauba haibase jangsilliba case ase achumba lambi romda lakpani haina loba yai haiki Hill Areas Committee ge chairman gi maikai dige tharakliba petition aduna thokriba irang adu maitaina thokhanba oina uramba adu Supreme Court na nakal anigi wafam munna taraba matungda center da nimit tarani gi manungda report ama piraknaba khanganki amadi lakliba tang tara tareta case ase amukhana hearing jatharagani haiki asum basi puthokpani ba asum barom da changokpani ba hojik ko yaudri yauna mo phani si 17 da mu Supreme Court case lokat kani marak da central government na status report ma file togani marak da akoi su intervention file togani akoi gi am effective of the koi khungok ni am kasu place togani Supreme Court ma da haibadi one sided poidana ba mane loina ba khangna ba ngakani kanani instigator no haibado adubu fact ka proof ka evidence ka loina puthokpa do adu yam maru ni mane adu social media da puthoka ekta sway tawra sakba nate onadi jik national media ta koina ba gae karigi rally da armed militants no mai paras suspension of operation da laiba militant group to kamaina kuda sophisticated weapon lerum do koina ba khangna ba ngakani ado koina high so jiti yarani national media ma'am na loin highlight tawre ado same ma'am do akoi gi intervention application thado se yawga amyamna mateng pangbiu akoi gi number 1 share tawjarake proof kumba video kumba le to share tawbiu myam kana konmin se Manipur da hauzik oiriba bhivam asiki yenglaga Manipur da makhatana ngasidagi hauraga nimit mangani amaga internet service thingkigani haina state ki home department na khangan khrei Manipur ge commissioner home na ngarang thokpa order amagi matung ina Manipur pumbagi oina mobile data service internet data broadband Reliance Jio Fiber Airtel Extreme amadi BSNL ge Bharat Net VSET ki makhada piriba internet service sing makhatana nimit mangani amaga thingzille hairi Manipur da ningsing mathoktraba matamdagi lairaklaba lamdam asiki yelhau furup ama oiriba aimol na ingtappa santi level lamdam ama oiba pami haina aimol tribe union na fongdorakle union asiki president RT Akhel aimol na thokpa jerol amana Manipur da aikhoi masel punna laiminaba amana amabu ikai khumnaba amadi usitnabada aimol na thajaba thamli kanglup masel ki marakta nungsinadaba amadi yangthinabana amangba purak panatana karisu tongjaba purak lai hairi lamdam amada santi leraba matam khaktada saukhatpa haibadu purakpa ngamgani haina fongdorakpaga loinana kanglo furup singe stakeholders singda irang thokhandanaba appeal tawbaga loinana imalaibak Manipur santi hanjinnaba amana amabu mateng pangnarasi haina zerol aduna makatarakle
ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯗ ꯑꯋꯥ ꯑꯅꯥ ꯃꯥꯌꯣꯛꯅꯔꯤꯕ ꯃꯤꯌꯥꯝꯒꯤꯗꯃꯛ ꯊꯥꯡꯒ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯕ ꯆꯥꯟꯗꯄꯨꯔꯗ ꯐꯟꯀꯥ ꯀ꯭ꯂꯕ ꯆꯥꯟꯗꯄꯨꯔ, ꯀꯩꯕꯨꯜ ꯂꯝꯖꯥꯎ ꯌꯪ ꯒꯥꯏꯗꯦꯟꯁ ꯀ꯭ꯂꯕ ꯆꯤꯡꯃꯩ ꯑꯃꯗꯤ ꯁꯥꯟꯇꯤ ꯀ꯭ꯂꯕ ꯃꯣꯏꯔꯥꯡ ꯈꯨꯅꯧ ꯃꯃꯥꯡ ꯁꯕꯜꯅ ꯃꯣꯏꯔꯥꯡꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯕ ꯆꯥꯅ ꯊꯛꯅꯅꯕ ꯄꯣꯠꯂꯝ ꯌꯥꯎꯅ ꯐꯤꯔꯣꯜ ꯀꯌꯥ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ꯫ Nambol Youth Club and Library NYCNL, Nambol Awang Nisaban amasung Mairapaibi Nambol Awang Laikainasu relief camp singda mathau taba potlam kaya mateng pangkhre hairi. Manipurda thokiba Kanglup ki irangna maram oiraga mayum makai thadoktuna lanjenna riba relief camp singda lairiba miyamda All Manipur Art and Culture Government Employees Association ki members singna chatuna potlam kaya mateng pangkhre. Relief camp sing senariba club ki members singi kuthangda sana thaknaba amade kangkhalna singba potlam kaya mateng pangki ngasi mateng pangkiba relief camp sing adudi haingang kontha makhalaikai model club relief camp mayang langjing community hall relief camp amade phumlau kairoi primary school relief camp ta tengbangi potlam sing adu mateng pangki loinena makhata badasu association asina angamba mateng pangki gani haina association asigi president CH Ranjit na Fongdorak Lay. Ngasi akhoi hangang kontha makha lekai gi modern club da All Manipur Art and Culture Employee Association na angam mateng khara akhoi na ngamjaba khara dang ngasi gi relief camp sida mateng pangjari aduga akhoi chenjam chirang da adagi phumlo da akhoi mathang patang chum chacharu bani angam khara mateng khara cheng cha asa thak adagi kanghan nunghan phiron akhoi gi angam khara akhoi thamon da tongning ba akhoi gi pangning ba khara ga loina akhoi togjabani Art and Culture Employee Association togjabani ngasi gi hujiki akhoi ngasi gi aroi boin togjari sina makha lekai modern club dani Tera Lokrapam lekai naina sang club amadi nupi single loinena haujik lairiba tangdu laita daba irang asida awa anata duna relief camp ta lairiba miyoi singi mafamda chana thakna ba setna inaba firol kangkhan kolik na singba amadi hidak lakthak sing ina layengi oiba phibam sing Pigi oiba potlam sing kudol tamkhrei hairiba relief camp sing adudi SGUC Club Youth Welfare Club Saiton Hayaikon Jingmai Moirang College Yumkhaiba Mandop Sugnu Sipai amadi nganu kona jingba mafam sing ni hairi lamdam asida tangdu laita dana lairiba thawong sing asi athuba matamda lengakna mityeng changbiduna tangdu laita na lainana basinbiyu Manipur gi political party khudingmakna thoklibe thodok asida khudong saba launaba hotnabiganu mipai ba poknariba mafam singda ngaksel gi thorang kankhat hanbiyu magi mayumda hanjinba ngamdana lairiba miyoi singbusu athuba matamda hanjinba ngamdana ba sinbiyu aikoi punna hotnamina duna ingthat tapthana leirakna ba hotnabada Kunai Sasingna mateng pangminarasi haina naina sang club ki secretary ki kuthangda appeal tawrak le Kanglup ani ki marakta mihat mipun yungkai mai thabana chingba tongnaduna lal tawbagi mahutta apamba khudingmak lengak ta haisi haina like minded group LMG Manipurna Fongdorakle loinana handak thokiba Kanglup ki irangda imong amagi miyoi mangamak nongmai maruna pan badagi soktuna Imphal ki Janamsta laikan nariba yaifabagi imungda LMG na sel uina lupali sing taragi mateng pangkhre haina group asigi secretary Ojit Sorok Khaibamna Fongdorakle Loisilak padamaro iba pau amok Ngasi su ayuk pung mga dagi pung mapan fauba Imphal West, Imphal East ta curfew komthoki ayuk angan badagi kaithel kanaki oil pump kaya damiyan na thau long na ba kiulep na ki Irangi kudong saba lauraga potchegi mamal hena yondana ba People's Action for National Democratic Movement pandamna akan bawa fon tamlaklei Moirang amadi thanga kendra MLA anina Churachandpur dagi puthorakhiba miyamgi leifam chapam pikhrei kaya amana mayumda halan khrei amadi
irang nemthanak le halabasu mayumda chak chaba nangdana lanjan rakhiba miyoi kaya awaba chaitheng kaw bangamdana lehori Hausikii oinadi IS News na pijaba Manipuri pau matang asida loisinjari mathangi Manipuri pau namidang pung 8 taba matamda ahenba pau singaloinana amona pangbigani